Imes PAODAM eng tabiribasingbu Namaitham Kajal Devina khurumjari. Ahanbada maruoiba pau pijari. Taruk Suba Maitei Pangal Khunthok Numit Palan Pangthokre. Khul ngakpasing maral leire hairabadi matamdugi lengakpasingsu maral leite haiba yaroi haina Khundrakpam Kendrogi MLA TS Location haikre. Ngarang Ahmedabadta plan kaikhibadugi black box phangkre. Loinana CKCB Sonapur GPAC amadi Anandamur Club mai pakre. Mapungoiba pau. Maitei Pangal Khunthok Ningsing Tharong Committee mai pak Ningthau Committee na sinduna Taruk Suba Maitei Pangal Khunthok Numit Palan ngasi Lilongda leiba Haurebi Makha Leikai Hai Madrasada pangthokre. Maduda mai pak Ningthau Committee Convener Alhas Arsad Basaimayum Manipur Lengaki Power Department ki Superintending Engineer ER Riyazuddin Khan, Maipak Ningthau Committee Advisor Said Siraz Ahmad, MSCO gi President W Chung Lemba, PSO gi President Farid Bogimayum, MMWD gi President Mahabub Ali Chesabam, UMPO gi President Adil Umkhaibam, Ampako gi President YK Hayatur Rahman Amadi, Haurebi Mayai Lekai Hai Madrasa gi Headmaster MD Wahazuddin na President members sing oina saru yaki Alhas Arsad Basaimayum na phongdokhibada ing kumjalising amat chatruk supna tarukta maidingo khage ningthaugi matamda amadi masigi mamangda leiramba musalman singbo masagi chanaba sagai piduna khun thokanki matamduda lan pangba lakhiba musalman sing adugi pangal thauna khutsa haiba mayamdu uraga ningthauna penkiduna Maraipak Maramdamda Halandana Maitei Ningol Ima Sing Adubu Piduna Ima Lebak Manipur Ashida Leminakibani Ningthau Now Kangbagi Matamdagi Leramlaba Gaya Hariba Lebak Adudagi Laklaga Leramlaba Musalman Sing Aduna Aribam Haiba Sagai Mingthol Piduna Manipur Ima Lebak Ashida Ngasi Phawa Lerakli Aikoigi Ipu event Singna Matamdugi Apunbagi Saktam Amadi Lebak Miyamgi Chakhatna Basaru Yarakibani Amadi Piramba contribution mayamdo Nahona Ningsing Duna Aikoishu Tauna Favasing Adugi Machama Suni Matam Kuding Makta Imaleva Kidamak Kongpam Handana Lepli Amadi Lekigani Haiba Wakalunga Lunana Laiwe Kraba Ipu event sing Adugi Damak Mapuda Dua Tauzaki Lunana Mapuda Santi Leiba Ing Tapa Mipung Kudimak Nushizana Leiba Ngamba Manipur Ama Oirasano Haina Mapuda Haijavana Mapung Oiba Tauram Oiki Hauze Oriba Manipur Gitangdu Leita Daba Mawong Ashina Yamna Chawna Pangthokpa ngamkhidaba asigidamaktasu miyamna ngakpigani makha tarakpada yamna fajana chawna pangthokpa ngamnaba honajage haiki ngasi da haugalakliba naharon sing asida awareness piba amadi aikoi lagiba community manipur da laiba community khudimakta aikoi si maitai amadi maitai pangal simi sing silinauni amaga amhobo thinaba yade punumak amakhakta oina lepa kanda ngasi kana na aikoi da karigum awfauba mangnaba sinba ngamoi manipur kainaba sinba ngamoi haiba wakhallonduda Nunggi Warol Pivada Maipak Ningthau Committee Core Convener Pukrimayum Azizur Rahman Nahai Maitei Pangal Singna Maitei Singna Lainariba Igi Mari Amadi Maitei Pangal Singna Mamaleva Gidamak Narok Liba Taudang Sing Hena Pangthok Chakthokna Manglomda Chakhatna Bagidamak Haukiba Lising Taran Mapangi November gi Tang Mapan Maipak Ningthau Committee na sinduna GM Hall Imphal da pangthokiba seminar adugi mathangi numit November 10 lisingani Mapan panelist sing amadi delegate sing na lawiramba warabki matung inna ingagi 13 panba numit asi Maitei Pangal Singbo sagai piduna khul thokan keban ama chathanaba thaurang chatharakpa oiramba yai hairi Indian Red Cross Society Thawal District Branch Manipur na ngarang June 12 gi pung mari taba matamda IRCS Thawal Branch ke patron member Dr. KSS Manglem Singh amadi Vice President IRCS Thawal Branch na chair lauduna Khetri Sanglenda emergency meeting ama pangthokre mifam aduda ngarang Air India AI 171 Ahmedabad tagi London gi Gatwick ta paikhigadaba plane adu kaibada miyoi chani nifu hena sikhiba thodo adubo thamoi shoktuna nungaitaba phongdokuna minute ani tumina leptuna awaba phongdokki ngarang lekidaba singi marakta Manipur dagi Kongbrai Lakpam Nganthoi Sharma Apopa K Icha Sharma Thawal Awang Lekai amasung Miss Lamnung Them Singson Apopa
Leikhidraba Lemilu Singsang Kangpokpi Flight A I-171 gi cabin crew member oiba anishu yaukribani mifam duna Leikhidraba ani gi imung manung Khul ngakpa sing maral leire hairabadi matamdu gi lengakpa singsu maral leite haiba yaroi haina khundrapam kendra gi MLA TS Lokeshorna kumjali singani kulumdoi gi Jun 16 da thokiba khamelok thodokta mioi tara lekhidabagi thodoki anirok suba ningsing thoromda phangdokre ireiba kanbal loop Ikalna senduna nongsumda leiba ibudo pakhangba laibungda pangthokiba toromaduda khamelok thodokta lekhidraba sengge imung manung khundrakpam kendrogi MLA TS Lokeshor lamlai kendrogi MLA KS Ibomcha pambaina luchingba UNLF ki acting chairman M Nongyai UNLF ki hanagi chairman RK Sanayama Kokomi Fox Thawai Mirial gi luchingba singsu saru yaki toromaduda saru yakiba singna khamelok thodokta lekhidraba gi photo da leikatki lojina khulngakpa singgi E haina mingthonba lemna E pibagi thauram Rims Blood Bank ka kusam naraga E pibagi tharom pangthoki tharomaduda Lokeshorna makha takibada CBI natraga NIA na case ama paiba haibasi matam matamgi oina paliba state lengak na shinabani makoina maranai oina atamna case lokhatpadi akhannaba achoba case khara khaktada paibani arambai tengolgi thomi asem kananda paliba CBI case PR lengak luchungliba governor di sinakhiba leite hairabanina Mamangi lengakna sunaramba oigani narco terrorist singna landarakpadagi lengakna thengnaba ngamdabadagi khulngakpa kaya thoraktuna leiba ngaklaga khulngakpa singi mathakta case palaga phawa yaroi khulngakpa singda case palagadi popi thariba afaba khutlai paiba terrorist singi mathaktadi case kaya pankhre kangpokpegi SP da khut thakhiba terrorist singna thadoktuna thamlaga mareba ngakliba khulngakpa singda mara sujilliba MLA masing shuna leirabasu lengak semhandana thamliba Center lengakna tauriba thausilsgi mayokta aikhoi punna leminafam thoi haiki 신나가 보면서 아무나 다져나던 타박제 핵 kadai hoji social nadalana tok iri thalaga mini khudun jalana thawche hoji ta phale aduduna ai hajini di yengi ko akoi emina ayamduna to kunajegi haidana Tharomaduda MLA KS Ibomchana Thengnari Balan asi aikhoi punna thengnaminafam thoi center lengakna waroshin puroknaba wathok asi hakchunna loduna lokhalakliba thabak singda aikhoi punna sawatminasi haiki RK Sanayamana hauji aikhoina Thengnari Balan asi kuki khaktagi kokna maitai dalan darakpa nate India na Manipur thugaiba yaroi khangbadagi tongan ba furup sing unaba yadana khatna halaga manungda thugaibani haiki tharomga maidana ikalgi advisor ningtho khongjam sana tomba maitina khamelok thodokta Leikhidraba athoba singgi khongol liduna chatlaga ireiba ngaknaba pangal thongna sagatnaba tharom asi shinbani hauji India lengakna waroishin puraknabani haina tarokliba thabak sing puchel sengba watpagi mami ama adumak tari hauji aikhoi mikupna hom singna leitaba yadabagi phibam amada leiri haiki Civil society, Merapai, Kunakpa, Chilino, 5 Tuan Maming Paludraso, I Chino, Singasiga, I could Punjan Jareka, Asigunapa, Masiki, Kameloki, Anil Suba, Lanpam Haiba, Skulapa, Toramasi, I could heckle like a Tamasi, Ogani, Masida, Prieski, Chino, Mamma Lapitna, Aduga, Mamma Lapit. aina haibu wase sedadarasu aigi phirapti hongwa haibase masi hadokpa takai phade masi mai aigi wakhani aigi animani khombo opin evoke na thengnarakani masi longni simi me ajina suno maga thoi pothokchina akhoi madu charaga hingibani adu wargadi akhoi punamak se bevar tawno thoi matik sana bevar tonaraba haksi khasi lainaraba amana amapu nuksina tamnaraba penda ba lainaba kandusu nuksina simadi nuaitene simadi pendene tada mama pura haida bagi masima ko maintain to Nakan namaromda Khamelokil lanfam boning singduna tharom adubu sin langkiba ikalgi advisor
ꯅꯤꯡꯊꯧ ꯈꯣꯡꯖꯝ ꯁꯅꯥꯇꯣꯝꯕꯅ ꯐꯣꯡꯗꯣꯔꯛꯄꯗ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯑꯊꯧꯕꯁꯤꯡ ꯑꯁꯤꯅ ꯀꯠꯊꯣꯛꯂꯝꯂꯤꯕ ꯀꯌꯥ ꯑꯁꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯩꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯗꯨꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯅꯤ ꯏꯐꯨꯔꯨꯞ ꯀꯟꯗꯕ ꯌꯥꯔꯣꯏ ꯑꯃꯗꯤ ꯏꯔꯝꯗꯝ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤꯗ ꯑꯊꯧꯕꯁꯤꯡꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯍꯥꯏꯈꯤ National Highway 102A गी सनापति डिस्ट्रिक्ट के मनुंग चंबा तुंगजोय विलेज ता रॉक स्लाइड तौबदगी उरखुल अमसुंग तदुबी रोड फाउनद्रे पावसिना मखा ताना हाइरिबना रॉक स्लाइड अदुना मरम ओइरगा अचौबा नुंगजाव कया ओंथरकलगा नेशनल हाईवे 102A गी सरुक सिंगा तासिलगा लेबना लंबी सिंग अदु गाड़ी अमता फाउनद्रे हारिबा लंबी असे उरखुलदगिना सनापति अमसुंग दिमापुरगा समनरिबा यामना मरु ओइबा लंबी अमसु ओइरिबनी पावी सोर्स अमना फोंदोरकपगी मतुंग इनदी रॉक स्लाइड असे हौरकपदा ngairibani असेगुंबा थवोंगसिंग असे यामना तोइना मफम असिदा थोकपा याबगी ओइथोकपा लei हाइरि अमरमदा हंदक नोंग लेप्तना ताखिबा दुना मरम ओइरगा हंदकता नौना कोइलास थाबदा ngairiबा सरुकसिंग अदुसु लोइना फक्तोखरे थवोंग असिदा मियामगी माइकैदगी लंबी असे कोइलास थाबदा क्वालिटी मेंटेन तौदे हाइना पेंदबा वाफम कयासु फोंदोकपगा लोइना हिरम असिदा मैलेनबसिंग के मिएंग चिंचिनलकली हियांगथांग अपुनबा मैरा पाइबी लुपना सिंदुना असेम कानन फाखिबबु यानिंगदबा उत्पा ओइना हियांगथांग बाजारदा वाकत मिफम फमख्रे वाकत मिफम अदुदा सरु याखिबी लुप असिगी कन्वेनर हिरेम थोइबीना लमदम असिदा थोकलिबा इरांग असिदा लेंगाकना लमदम असि ngakpa ngamdabadagi arambai tengolna thoraktuna maraiba kandaba yade haiduna achoba thodang lawduna lakhibani adubu ngasidi maraiba kanbada achoba thodang lawkhiba arambai gi thomi sing asi criminal ni harabadi lan asida arambai thomi khaknatana mama oibi kayasu saru याखी मरम अदुना ममा ओइबी पुमनमक फागदबनी हाइखिबगा लोइना असेम कानन कंडीशन अमत यावदना थादोरकदबनी हाइखी हौखिबा मे थागी तांग कुंतरेतगी हौना उचाथोल पायोनियर क्लब जुरी बामना सिंदुना न्यू लाइफ एकेडमी स्कूल उचाथोलदा फ्री समर कोचिंग क्लास for class 5 tagi 8 फाउबा तौखिबा दुंगसि लोइसिनख्रे लोइसिनबगे थरम अदुदा पायोनियर क्लब की प्रेसिडेंट एम पेम चंद्र सिंह ना लुचिंगदुना लोइसिनबगे थरम पांगथोकी फ्री कोचिंग असिदा ओजा मंगाना महिरोय कुंट्रा ताकपी तंबिकी लोइसिनबगे थरम असिदा ओजा सिंह दा खुदोन पोल अमदी अफबा महिरोय सिंह दा खुदोल पोल तमदुना थरम लोइसिनकी MK Group of Private Limited Companies अमसुंग मोडू एंड सनाहनबी मेमोरियल ट्रस्ट पौराबी अनिना खुसमनदुना सिल्लगा इचाउना सोहलबा प्रिंट इलेक्ट्रॉनिक मसिदा नुंगथिल फोंगबा पाउचे अमदी ऑल इंडिया रेडियो रीजनल न्यूज यूनिट याउना मीडिया पर्सन सिंगदा तेंबांग पोलम सिंग येंथोक्रे मरु ओइना इम्फाल ईस्ट डिस्ट्रिक्ट के मनुंगदा लेबा इचाउना हंगथेंगना सोहलबा मीडिया गी लमदा थबक तौरिबा सिंगदा इकाय खुमनबा उतपा अमदी मतेंग पांगबगी पांदमदा तेंबांग पोलम सिंग अदु कुसिनखिबनी थरम असि ngarangdagi hawraga ngasi fawba leptana pangthorakpani makha tanasu इम्फाल ईस्ट डिस्ट्रिक्ट के मनुंगदा लेबा इचाउना सोहनखिबा मीडिया पर्सन सिंगदा पांगखिगनी MK Group of Private Limited Companies हाइंगांग एसेंबली कंस्टिट्युएंसी मनुंगदा लेबा का हेना इचाउना सोहलबा मफम खरदसु इचाउगी तेंबांग पोलम सिंग एंथोक्रे हाइरी अमेदाबाद ngarang थोखिबा प्लेन क्रैश के मतुंग नोंगमा लेरगा ngasi ब्लैक बॉक्स अदु एयरक्राफ्ट अदुना तासिंखिबा मेडिकल हॉस्टल की युमथक्तगी फंख्रे हारी नेशनल इन्वेस्टिगेशन एजेंसी ना थौदोक थोकफमदा अंगनबदा थुंगनख्रबनी NIA टीम अदुगा लोइना अते सेंट्रल एजेंसी सिंगसु लाखी प्राइम मिनिस्टर नरेंद्र मोदी शु अहमदाबाद लाक्तुना फिबम अदु यंगसलकी अहमदाबाद सिविक हॉस्पिटल दा चतुना थौदोक अदुदा सोक्लबा सिंगबुसु उनकी प्लेन काइखिबा अदुगी मरम थिजिनबा फॉर्मल इन्वेस्टिगेशन सेमबदा टॉप ऑफिसर्स गसु PM मोदी ना फमिनकी इंडिया ना लुचिंगबा इन्वेस्टिगेशन अदुदा अमेरिकन अमसुंग ब्रिटिश इन्वेस्टिगेशन टीम सिंग नसु मतेंग पांगदौरी नेशनल डिजास्टर रेस्पॉन्स फोर्स NDRF ना डिप्लॉयड टीम गी मसिंग 8 सुहनख्रे ngasi ayuk फावबदा असिबा हकचांग मरिफु माथोय फंख्रे हाइना NDRF इंस्पेक्टर विनय कुमार ना फोंदोकी सिखिबा सिंग ऑफिस सेल मसिंगदी गवर्नमेंट ना फोंदोकपा लेट्री अदुमोइनमक यूनियन होम मिनिस्टर अमित शाह नदी पैसेंजर चानी कुंट्रा मसुंग क्रू मेंबर 12 पुन्ना चानी निफुनिथोय के मनुंगदा मियोय अमतमक हिंगौकी हाइना कंफर्म तौकी अहमदाबाद IG VD चौधरी नदी लेखिदबगी मसिंग चानी हुमफुनी हाइकी मईगी बोलगुमना चाकलबा प्लेन अदुदा मेडिकल स्टाफ हॉस्टल दा तासलकपदा मियोय खरसु सिखिबनी हाइकी महिरोय यांखै हेना सोखी
Israelna Irangi capital dangasi akan anganbada attack sathakre leibak adugi nuclear program da target tawduna sathakiba attack aduda yamdrabada top military officers ani hatkre thawdo aduna leibak anigi marakta hena ongkhatna bagi chang hengat halle hari lisingama chamapan mari phudagi Irakas sokna rakhiba langi matungda ngasigi attack adu yamnamak maru oiba amani haina Iranna phongdokki Israelgi mathakta sathiraba choirak pinanaba Irangi supreme leader Ayatollah Ali Khamenei na direction pikre Iran bu mafam kayada chotharakhiba attack adudagi amuba maikhu karakpak uki Iranian Armed Forces Chief of Staff General Mohammad Bagheri amadi atai top military officials ani amasong scientists karaso attack aduda sikre hari Sanabagi pau All Juribam Sports Association Asana Sinduna Juribam Higher Secondary School gi Sanabungda Team Tarama Panasaru Yaduna Sanariba First Satish Chandra Roy Memorial Mini Voice Under 13 Futsal Football Tournament 2025 Kingasi Sanakiba Pre-Quarter Final League Round Match ki Ahanba Match da CKCB na Yawa Club Panjal Mangas Amada Anishiba Match na Sonapur PSA na SBNYC bu Panjol ahum sono amadi ahum suba mestana Anandamoy Club na Iche Club B bu Panjol ahum amada maithiba piki ngasige mesting asi Aziz Haidar Iqbal Hussain amadi Bihi Joel na conduct tawki hayeng nungthil pung ani makai taba matamda pre-quarter league Final League Round Match ke ahanba match da CKCA ga Mayra Club ka sanagani ani shuba match tana nungthil pung ahum makai taba matamda Iche Club A ga SBNYC ga sanagani amasong ahum shuba match tana nungthil pung mari makai taba matamda KMYC ga Yawa Club ka sanagani Aroibada maru eba pau amuka hanna pizari Taruk Shuba Maitai Pangal Kuntok Numit Palan Pangthokre Khul ngakpasing maral leire hairabadi matamdugi lengakpasingchu maral leite haiba yaroi haina Kuntrakpam Kendrogi MLA TS Lokeshwar na haikre Ngarang Amendabata plan kai khibadugi black box phangkre Loinana CKCB Sonapur GPSA amadi Andandamoy Club Mai Pakre Matang asida imes palam sanuk sabalo shinjari mi eng tabiri basingbo amuka hana kurumjari